Aigi ming nong mai them rebika sanu ai Bisempu district ki Kumbi constituency ki manung da laiba mapadaiba village tu da gini aduga akhoi na ngasi mafam sida phamjari basina how ki ba 2023 ki me tha da ki haurai ba ngasi bawba leptana zatharai ba irang kangluk ki irang haigadra proxy war haigadra sida zatharai ba lan siga mari leina na khoi se yangbi high school ki relief camp da laijabani aduga khoi na ngasi thoaga phamjara isina India lainga ki misang mikhai nai ba thawong India na phammo hairaga phamba leppo hairaga lepa Manipur sarkar gi mawong matau kaya se penjadre khoi tasengna aduga khoi relief camp da laibasi so khoi tasengna nungai jadre khoi yum da hanjanninge akhoi gi iramdam akhoi gi irai kaidu da hingminnaramba praja imai ben mayam singduga khoi punna hingminnaba pamjai akhoi sarkar na khoi gi damakta ngasi bawda napadaiba village tu gi kari khongthang ambau lokhat pidri akhoi gi iramdam do amuktang yengjage haiba fo khoi phangdana ngasi baw laihrieba sida suk yamna wana awaba phibam mama mayong naraga hingiba akhoi gi damakta sarkar sina kari mau tawdana leiba haiba lei sanbiri base yengaga lei sanbiri base akhoi yam pendre akhoi iramda hanba phanghanbiu sarkar na pirakpa sing nung yaoba sing khara kokphai kaba somja ba hawai khara je saraga akhoi hingdaba yate ni hingiba punsi ko hingse akhoi tasengna pendre aduga akhoi gi mihut ne na leiriba moina ngasi bawa kari mata moi gi masan masa siba itin ni naw imung ipa kaya siba wa na sok apan kaya nangdana leiraba siba ba moina yenga ga laithok ngamba kai dau kari gumba ma ba moi gi da akhoi gi da makta protection pibi bangamdana leiba se akhoi hingna sira ba gumba ne ba akhoi se jiri da thoi ba thokdok adagi wathalambi da thoi bangrang han ta pongpong sa ba thokdok ngaktani sigi da maktam boina kari karamba action lawbi grabage akhoi bu sum nongma gi moina phaning ba matam da pharaga phaba waning ba mawong da otlaga hatpa sigumba phibam ji da hingba se akhoi suk hingningdre akhoi ning tamba pa me India lainga ki thawong thausin akhoi suk ya janingdre akhoi hingba da nongma gi changi ba pochang khuding mag relief camp da phangba nate akhoi gi isa isu mai masing tamba da duki matik ning ba thungdre angang singjine school karuraga halaga lai pa mam tangdu laitana mai masing pa na ba orai na mapam aduki matik mapa sadre akhoi yang ware akhoi yum da hanjarage akhoi yum da hanjanan biu akhoi sarkar na taur be thawong thokchin chu ya yaning de akhoi gi achukoi batha taraga mapan sanga abasida yum mi kai mai saki badudi kai swai de moi hingarang nan pena drapa praja singduna moi gi kharas asau phata bangam da bagi akaya toy tuan bagi to gi da makadi moi kana no kari noina FIR pan da na pha da na pun da na tauri akhoi gi di moi na kari tau bi gra ge ba akhoi ga chukui ba tha tara mapan yum mai chak na la je na da na hingmong kang da na hingi ba pusi si gi da makadi moi na kari tau gra ge akhoi gi punsi je kari no akhoi si bu krong lo akhoi si ba akhoi mi na tabra akhoi su mi ne akhoi na moi na hingi ba punsi ko hing ko akhoi adu mai na hingning akhoi su yum du da lai ngai matam du da di yum nong yu be yum moi ra su tara na ma da sara su iningi khatam de hing ba punsi to akhoi pa me bharat ki ning tamba lai ba ga gi manung da lai ri ba nagari ne hai ba gi hak to akhoi ngasi kari phangi ge asuk mi chang mi khai nai ba koki militant sing na tawrak pa thawok bu na moina lep ta na yenga ga leiba akhoi gi ibung ipa khun nga pa singkhara na taw na moina pha ba pun ba sigom ba thawong jan suk ya ning de Manipur sarkar ju ya ning de India sarkar ju ya ning de akhoi yam pendre akhoi